ꯈꯨꯔꯨꯝꯖꯩ ꯃꯌꯥꯝ ꯋꯦꯜꯀꯝ ꯕꯦꯛ ꯃꯌꯥꯝ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯐꯨꯔꯨꯞ ꯃꯄꯥꯡ ꯇꯧꯗꯣꯏꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯏꯅꯥꯎꯁꯨ ꯃꯁꯥꯗꯣ ꯉꯝꯗꯕ ꯌꯥꯎꯔꯛꯇ꯭ꯔꯦ ꯑꯗꯣ ꯃꯌꯥꯝ ꯂꯩꯔꯦ ꯁꯦꯝ ꯂꯩꯔꯦ ꯑꯗꯩ ꯁꯤꯇꯥꯐꯜ ꯍꯥꯏꯔ ꯁꯤꯇꯥꯐꯜ ꯍꯥꯏꯔ ꯈꯪꯗ꯭ꯔꯦ ꯑꯗꯨꯒ ꯒ꯭ꯔꯦꯞꯁ ꯌꯥꯎꯔꯦ ꯑꯗꯨꯒ ꯒꯨꯁꯕꯦꯔꯤ ꯁꯤ ꯀꯩꯅꯣꯅꯦꯕ ꯑꯪꯒꯨꯔ ꯅꯠꯇꯦ ꯀꯩꯕ ꯍꯩꯀ꯭ꯔꯨ ꯑꯗꯨꯒ ꯁꯤꯅ ꯑꯗꯨꯝ ꯁ꯭ꯇꯥꯏꯜꯒꯤꯅꯦ ꯀꯣꯃꯂꯥꯅꯦ ꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯀꯤꯋꯤꯅꯦ ꯑꯗꯨꯒ ꯇꯔꯕꯨꯁꯅꯦ ꯑꯗꯩ ꯍꯩꯅꯤꯡ ꯁꯤ ꯍꯩꯅꯤꯡꯁꯦ ꯃꯌꯥꯝ ꯆꯥꯔꯝꯕꯅꯦ ꯑꯊꯨꯝꯕꯅꯦ ꯄꯨꯔꯥ ꯀꯣꯔꯣꯅꯥꯅꯤ ꯃꯥꯏ ꯃꯔꯨꯁꯦ ꯑꯗꯨꯒ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁ ꯌꯥꯎꯔꯦ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁꯤ ꯂꯩꯔꯦ ꯃꯌꯥꯝ ꯑꯗꯨꯒ ꯕꯅꯥꯅꯥꯁꯨ ꯌꯥꯎꯔꯤ ꯑꯗꯨꯒ ꯐ꯭ꯔꯨꯏꯇꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯑꯍꯥꯟꯕ ꯌꯦꯡꯕꯤꯕ ꯑꯣꯏꯔꯗꯤ ꯂꯥꯏꯛ ꯁꯦꯌꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯣ ꯑꯗꯨꯒ ꯕꯦꯜ ꯑꯥꯏꯀꯟꯁꯤꯗ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯐ꯭ꯔꯨꯏꯠ ꯃꯣꯕꯥꯏꯜ ꯄꯨꯔꯛꯑꯒꯦ ꯑꯗꯨꯗꯤ ꯃꯖꯥꯁꯦ ꯍꯥꯟꯅ ꯍꯩꯔꯒꯦ ꯐ꯭ꯔꯨꯇꯤꯁꯦ ꯍꯥꯟꯅ ꯍꯩꯔꯒꯦ ꯑꯗꯨ ꯃꯌꯥꯝ ꯁꯦꯝ ꯍꯥꯟꯅ ꯆꯥꯕ ꯍꯧꯒꯦ ꯁꯤꯁꯦ ꯍꯥꯎ ꯁꯤ ꯃꯌꯥꯝ ꯆꯥꯔꯦ ꯑꯩ ꯅꯥꯈꯤꯕꯁꯦ ꯅꯥꯅꯤ ꯑꯃꯨꯛ ꯑꯣꯏꯅꯒꯦ ꯈꯗꯥꯡ ꯌꯥꯁꯦ ꯃꯦꯝ ꯁꯦꯝ ꯆꯥꯕ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯍꯧꯖꯤꯛ ꯀꯤꯋꯤ ꯆꯥꯔꯒꯦ ꯊꯨꯝꯕ꯭ꯔꯥ ꯊꯨꯝꯗꯕ꯭ꯔꯥ ꯑꯗꯨ ꯌꯦꯡꯉꯒꯦ ꯁꯤꯜꯂꯦ ꯅꯍꯥꯟ ꯆꯥꯈꯤꯕ ꯊꯨꯝꯃꯦ ꯑꯗꯨ ꯁꯤꯗ ꯍꯥꯎꯋꯤꯅꯦꯁꯦ ꯁꯤꯟꯗꯛ ꯇꯥꯏ ꯑꯪꯒꯨꯔ ꯆꯥꯒꯦ ꯅꯠꯇꯦ ꯍꯩꯀ꯭ꯔꯨꯕ ꯁꯤ ꯀꯨꯏꯁꯦ ꯑꯗꯨꯝ ꯁꯤꯟꯗꯤ ꯑꯗꯨꯝ ꯊꯨꯝꯃꯦꯕ ꯍꯧꯖꯤꯛꯇ ꯒꯨꯁꯕꯦꯔꯤ ꯍꯥꯏꯕꯗꯣ ꯀꯨꯏꯗ꯭ꯔꯤ ꯈꯪꯕ ꯃꯦꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯕ ꯌꯦꯡꯕꯤꯌꯣ ꯑꯗꯨꯗꯤ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠꯁꯦ ꯆꯥꯕ ꯍꯧꯔꯛꯑꯒꯦ ꯍꯥꯎꯕꯅꯦ ꯁꯤ ꯏꯁꯇ꯭ꯔꯣꯕꯦꯔꯤꯅ ꯇꯧꯋꯦ ꯃꯥꯏ ꯃꯔꯨꯁꯦ ꯑꯩꯅ ꯍꯥꯏꯗꯤ ꯃꯁꯥꯁꯦ ꯐꯖꯅ ꯍꯥꯎꯔꯦ ꯈꯪꯕꯁꯦ ꯃꯌꯥꯝ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯒ꯭ꯔꯦꯞꯁ ꯆꯥꯔꯒꯦ
anh ơi sẽ dạ xin này là sẽ anh đi tàu thùng mới lên mẹ vậy em cho quay anh sai mẹ sai em biểu hỏi em game sẽ mua dầu nữa cái trong ngoài chị em tadi terbusa lagi terbusa tham mà điมีถูกเหมือนกันจะชิบไปดูเดมเดี๋ยวดูนะคุณจะเดมมันสาวได้จ้ะแล้วมาเชี่ยงงจะทงใจใหญ่ๆ就看见ก็ชาติมัน就ชากันนะดูที่โลกเสียดูชาแค่บ่ให้จะให้ยิ่งกันเลยให้ยิ่งสิไม่รู้จำท่านเราทุยกันแม่แต่โควิดแกมันวิดีโอมาพิกเซอร์ให้แต่ดูแต่มาเลยแบบ Kada mun ba wali siya challenge ba da tham a chi ja kada mun ba wat pa ni ba na ta dip an thum na katang sin tak tai si di bu den kyu ji na bu den chi le ba to si katang to pu ti tai do ji kom la ong sa ra ke mem si ta pone challenge ji do ju sa ke a we ko him na pa ne ba hao yin si de mu chi ngai lo si de do de ji kai wali en cha do ja la pu cha de pu cha ke bu chang bi ke tu oi cha hao em nha chắc chắn bảo mà làm sao anh sao em phân được好诶ꯁꯦꯝꯁꯤ ꯈꯔ ꯆꯥꯈꯤꯒꯦ ꯍꯥꯎꯋꯦꯕ ꯁꯤ ꯀꯔꯤ ꯃꯣꯏ ꯁꯤ ꯁꯦꯝꯁꯤ ꯑꯌꯤꯡꯕ ꯖꯒꯥ ꯊꯥꯒꯗ꯭ꯔꯥ ꯃꯅꯤꯄꯨꯔꯗ ꯊꯥꯕꯗꯤ ꯄꯤꯛꯇꯨꯛꯀ ꯄꯤꯛꯑꯦꯕ ꯁꯤ ꯀꯩ ꯂꯝ ꯊꯥꯕꯅꯣ ꯈꯪꯗꯦ ꯊꯥꯒꯤꯌꯦ ꯃꯄꯥꯟ ꯂꯝꯗꯒꯤ ꯄꯨꯔꯛꯄ ꯃꯥꯜꯂꯦ
ꯄꯟꯒꯦ ꯇꯧꯋꯦ ꯍꯧꯖꯤꯛ ꯆꯒꯨꯝꯕꯁꯤ ꯑꯗꯨꯝ ꯆꯥꯒꯦ ꯑꯗꯨ ꯃꯌꯥꯝ ꯆꯒꯨꯝꯕꯁꯦ ꯐꯣꯟꯗꯒ ꯌꯦꯡꯕꯁꯦ ꯍꯥꯎꯗꯣꯏꯒ ꯃꯥꯟꯗ꯭ꯔꯣ ꯑꯗꯣ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒ ꯆꯞ ꯃꯥꯟꯅꯩꯕꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯒ ꯆꯞ ꯃꯥꯟꯅꯩ ꯑꯗꯣ ꯃꯥꯟꯅꯗ꯭ꯔꯤꯁꯦ ꯏꯁꯇ꯭ꯔꯣꯕꯦꯔꯤꯅ ꯈꯤꯇꯪ ꯁꯤꯟꯇꯛ ꯇꯧꯔꯒ ꯊꯨꯝꯃꯤ ꯍꯥꯎꯏꯗꯅ ꯁꯤꯅ ꯈꯤꯇꯪ ꯆꯝꯃꯦꯕ ꯊꯨꯝꯕꯗꯤ ꯑꯗꯨꯝ ꯊꯨꯝꯃꯦ ꯃꯌꯥꯝ ꯇꯣꯝ ꯑꯦꯟ ꯖꯦꯔꯤꯁꯤꯒ ꯑꯩꯁꯦ ꯌꯨꯝꯗ ꯀꯩꯁꯨ ꯇꯧꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯣ ꯃꯔꯛ ꯃꯔꯛꯇ ꯇꯣꯝ ꯑꯦꯟ ꯖꯦꯔꯤ ꯌꯦꯡꯉꯦꯕ ꯐꯣꯟ ꯇꯤꯚꯤꯗ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯏ ꯇꯔꯕꯨꯁꯀ ꯆꯥꯔ ꯄꯪꯅ ꯀꯥꯝꯕꯗꯣ ꯀꯥꯝꯕ ꯌꯥꯝꯕꯗ ꯍꯔꯥꯎꯒꯗꯕ ꯃꯌꯥꯝ ꯉꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗ ꯂꯩꯕ ꯂꯐꯣꯏ ꯀꯣꯝꯂꯥ ꯗ꯭ꯔꯥꯒꯟ ꯐ꯭ꯔꯨꯏꯠ ꯁꯦꯝ ꯑꯗꯨꯗꯒꯤ ꯍꯩꯀ꯭ꯔꯨꯅꯦ ꯁꯤꯇꯥꯐꯜꯅꯦ ꯑꯗꯨꯗꯒꯤ ꯀꯤꯋꯤ ꯇꯔꯕꯨꯁ ꯍꯩꯅꯤꯡ ꯑꯁꯤ ꯃꯌꯥꯝ ꯁꯤꯗ ꯂꯩꯒꯩ ꯄꯨꯂꯞꯇꯤ ꯆꯥꯔꯦ ꯑꯗꯣ ꯃꯊꯪꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯗꯣ ꯃꯌꯥꯝ ꯉꯁꯤꯒꯤ ꯃꯨꯛꯕꯥꯡꯁꯦ ꯀꯥ ꯍꯦꯟꯅ ꯆꯥꯕ ꯉꯝꯗ꯭ꯔꯦꯕ ꯑꯍꯥꯟꯕꯗ ꯑꯩꯅ ꯁꯦꯝ ꯆꯥꯈꯤꯕꯗꯣ ꯑꯗꯨꯗ ꯄꯨꯛ ꯊꯥꯡꯒꯠꯈ꯭ꯔꯦꯕ ꯄꯣꯁꯁꯨ ꯊꯥꯖꯧ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯤ ꯃꯇꯥꯡ ꯁꯤꯟꯖꯔꯒꯦ ꯑꯗꯨꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯎꯅꯔꯁꯦ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯑꯩꯈꯣꯏ ꯅꯥꯎꯁꯨ ꯌꯥꯎꯗ꯭ꯔꯦ ꯃꯊꯪꯗꯅ ꯃꯥꯁꯨ ꯅꯥꯕ ꯐꯔꯒ ꯌꯥꯎꯔꯅꯦꯕ ꯃꯥꯁꯨ ꯒꯨꯂꯤ ꯀꯩ ꯏꯟꯁꯥꯡꯅ ꯇꯧꯔꯤ ꯑꯗꯨ ꯗꯥꯏꯐꯔ ꯇꯥꯈꯤꯅꯤ ꯈꯜꯂꯦꯕ ꯁꯤ ꯆꯥꯔꯗꯤ ꯑꯗꯨꯅ ꯌꯥꯎꯍꯟꯗꯕꯅꯦ ꯑꯗꯣ ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯃꯇꯥꯡ ꯁꯤꯟꯖꯔꯒꯦ ꯃꯊꯪꯒꯤ ꯃꯊꯦꯜ ꯑꯃꯨꯛ ꯎꯅꯔꯁꯦ ꯃꯌꯥꯝꯅ ꯑꯩꯈꯣꯏ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯣꯏꯕ ꯌꯦꯡꯕꯒꯤꯗꯃꯛꯇ ꯑꯩꯅ ꯏꯀꯣꯛ ꯊꯥꯒꯠꯆꯔꯤ ꯑꯗꯨ ꯃꯌꯥꯝ ꯕꯥꯏ